Imphal da Meoi Lakh Kayana AFSPA ki Mayokta Khonjang India lengakna masagi maromdom oina uraktabadagi Manipur da maromdom lengak sanabagi wafam thorakpani nando. All Manipur United Club Organization Amuko COSR Poirei Leimarul Apunba Mayrapai MSF Amadi Amyobani Puna Senduna Imphal da AFSPA ki Mayokta Khonjang Meoi Lakh Kayagi Khonjang aduga mai lena pangthokpa miyam tunba thoram amadi Amuko President Jam Nando Luwangna Haiki India lengakna Manipur du masagi leiba ama oina uraktabadagi Manipur da maromdom lengas chanabagi wafam thorakpani. Puwari oihoragadaba ngasigi miyamgi khongjang adu lamdam asegi tampaki kasin koya sinba thungna Meoi Kayana ngasi ayuk pung 10 nangnaba thau ground tamna thumjinnarakhi. Thau ground da miyam pullaba matungda ayuk ki pung 12 rom tarakpa adwaidagi rally adu khongsanba haurakhi. Rally aduda terrorist ki thong yaningde AFSPA 1958 loktu sanaba yadaba ek repeal to iromdom lengak sanaba haibasi famfam thokpa hak amani haibani singba kholau sung lauki. Rally aduda thau ground gi hauraga khoya thong tamna laklaga naga palomda lakhi. Overbridge jorba matung kanglagi nongtuk thangba sana thongomda chatlaga North AO asi tamna zatki. Madudagi Khuman Lampakdagi main stadium tamna laklaga mafam aduda miyamgi asoba mifam amasu pangthokhi. North AO sida munglamba sex worker sing mangkiba mipainingaini masing hantharuraba HIV gi sang Manipur nauna wangkhtlakdra haibagi wahang orekle. Imphal North AO sida ayuk nungthil midang munglamba sex worker sing Manipur gi kangluki irang thokraba tungda mangkribasi mipainingaini. Makoigi simpham adu makha satharamgani haina lauragadi masing hantharuba HIV gi sang district kharada wangkhtlakdra habagi wahang ama orekle. Khunai aseda third gender singi su chapchaba legal hak lei Lakhs muiba. Khunai aseda third gender singi su chapchaba legal hak lei Meoi kanglup asibu hanthaba khak yengloidabani makoigi constitutional hak adu ngakadabani haina Manipur State Legal Services Authority Masulsagi Member Secretary Alex Mubana Fongdokhre. Tribal Youth Council na wakat mifamgi sem sakre. Tribal Youth Council na Manipur DYCM General Headquarter na simina thayasi pulumde lakliba irai nimitki ayuki pung 12 makhaidagi democratic oiba mawngda wakat mifam famnaba sem sakre. Lengaki thabak amamam pigani haina thajaba piramlaga tumina Changsinkhre victim family. Mamang sahigi ing nisingani kulumdoi me ahumdagi haurokhiba irang asina maram oiraga thawai katkraba athoba singi ningsing kubam sing yungduna maikhum hangdokpagi thabak makha tana jathagi gani lunana lenga asana victim family singda akhannaga miyeng changbiyu haina peace committee kanglaipak Manipurna appeal tawrukli. Bishnupur district ki manung chanba ngoirang oksubung lekada leiba hotel illusions da tongan ba mafam dagi lakpa athoba singi imung manungga loinana ngasi paumi singi unaba committee asigi president Rajan Maitena hai irang asina maram oiraga leikhidraba athoba singi imung manunggi miyoi amamam lengaki thabak puigani haina thajaba piramlaga ngasi fawba tumin Changsinkhre. BJP na kuki karibuno ozo na haikre. MLA singna Manipur thugaige haibada BJP party na wahai amata ngangdaba mi halaga makhau pongna lauba MLA singi mathakta wahai amata haiba ngamdaba BJP party na kuki asuk yamna kiba karigino. Manipur asi kuki na palabra haina hanagi minister Okram Joina wahang tawrukli.